ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯅꯤꯐꯨꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯔꯅꯥꯞ ꯑꯦꯂꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯇꯧꯅꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯗ ꯁꯦꯡꯗꯣꯛꯂꯕꯁꯨ ꯃꯥꯒꯤ ꯋꯥ ꯄꯥꯛꯅ ꯇꯥꯔꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯩꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯐꯤꯡꯅ ꯃꯊꯛꯇ ꯒꯝ ꯒꯝ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯈꯥꯗ ꯆꯥꯏꯅ ꯇꯥꯔꯤꯕ ꯀꯐꯣꯏꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨꯅ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯐꯕꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯦꯂꯤꯅꯥ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ꯫ ꯐ꯭ꯂꯣꯔꯗꯨꯗ ꯀꯐꯣꯏ ꯀꯥꯏꯕꯒꯤ ꯆꯨꯁꯤꯜꯂꯤꯕ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯥꯝꯅ ꯁꯦꯡꯅ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯦꯂꯤꯅꯥꯗꯨ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯁꯨꯠ ꯁꯨꯠꯀ ꯇꯧꯔꯛꯂꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯄꯨ ꯃꯥꯅ ꯀꯔꯝꯕ ꯆꯌꯦꯡꯕꯨ ꯇꯧꯔꯤꯕꯅꯣ ꯏꯐꯝꯗ ꯈꯥꯡꯕ ꯉꯝꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯏꯅꯥꯎ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨꯀꯣ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯑꯦꯂꯤꯅꯥꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯇꯧꯗ ꯀꯞꯂꯤ꯫ ꯀꯤꯆꯟꯗ ꯃꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯥꯟꯇꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯦꯂꯤꯅꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ "ꯍꯩ ꯀꯩꯗꯧꯅꯔꯦ?" ꯑꯦꯂꯤꯅꯥ ꯁꯥꯟꯇꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯥꯟꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ "ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ?" "ꯅꯦꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯁꯦ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯦꯅꯦ." ꯁꯥꯟꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯦꯂꯤꯅꯥꯒꯤ ꯃꯇꯧꯗꯨꯗ꯫ "ꯁꯦ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯍꯥꯏꯅꯔꯣ꯫ ꯅꯃꯥꯁꯤ ꯍꯣꯏ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡꯁꯤꯗ ꯐꯖꯗꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ." "ꯅꯦꯅꯦ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯣ?" "ꯍꯥꯏ ꯑꯗꯨꯝ ꯍꯥꯏ ꯐꯥꯎꯅꯗꯦꯅꯦ ꯆꯣ ꯄꯣꯊꯥꯎꯔꯣ ꯆꯠꯂꯣ꯫ ꯃꯤ ꯇꯥꯔꯒ ꯐꯖꯗꯦꯀꯣ." ꯁꯥꯟꯇꯤꯗ ꯀꯣꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯦꯂꯤꯅꯥ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯤ ꯑꯦꯂꯤꯅꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ "ꯕꯦꯝꯃ ꯀꯩꯗꯧꯅꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯦꯅꯦ." ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯁꯥꯟꯇꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯆꯥꯛ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ "ꯍꯥꯏ ꯊꯣꯏꯕꯒꯤ ꯆꯥꯛ ꯅꯠꯇ꯭ꯔꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯁꯦ?" ꯁꯥꯟꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯤ꯫ "ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ꯫ ꯅꯦꯅꯦ ꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒꯦ." "ꯅꯦꯅꯦ ꯄꯣꯊꯥꯕꯤꯎꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ." "ꯌꯥꯔꯦ ꯅꯦꯅꯦ ꯇꯧꯔꯒꯦ." "ꯌꯥꯔꯅꯤꯕ ꯅꯦꯅꯦ ꯑꯩ ꯇꯧꯔꯒꯦ꯫ ꯅꯦꯅꯦ ꯑꯗꯨꯝ ꯆꯪꯕꯤꯔꯣ." ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤꯅꯤ꯫ ꯑꯆꯧꯕ ꯍꯛ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥ ꯃꯊꯛ ꯊꯪꯅ ꯁꯥꯟꯇꯤꯅ ꯉꯥꯡꯂꯨꯕ ꯉꯝꯗꯦ꯫ ꯁꯥꯟꯇꯤ ꯇꯞꯅ "ꯐꯔꯦ ꯅꯦꯅꯦ ꯆꯪꯂꯒꯦꯀꯣ." ꯑꯔꯅꯥꯞꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯕ ꯆꯥꯛ ꯑꯗꯨ ꯊꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯆꯥꯛ ꯑꯁꯦꯡꯕ ꯈꯔ ꯌꯥꯎꯔꯤꯕ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯇꯣꯛꯂꯤ꯫ ꯑꯦꯟꯁꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯤꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯑꯦꯟꯁꯥꯡ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯒꯠꯄꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯪꯒꯣꯝ ꯂꯩꯔꯝꯕ ꯑꯗꯨ ꯆꯤꯅꯤ ꯌꯥꯝꯅ ꯍꯥꯞꯇꯕꯤ ꯁꯥꯍꯜꯂꯤ꯫ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯔꯒ ꯆꯥꯛ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯃꯊꯛꯇ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯄꯨꯔꯤꯕ ꯊꯧꯒꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯃꯥꯃꯛ ꯑꯣꯏꯕꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯣꯛꯊꯔꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅꯕ ꯃꯥꯏꯀꯩ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯦꯟꯁꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯃꯁꯥꯗꯣ꯫ ꯌꯨꯝꯗꯁꯨ
ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯥ ꯄꯣꯊꯥꯐꯝ ꯈꯪꯗꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯤꯔꯤ ꯑꯦꯂꯤꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯊꯣꯏꯕꯤꯅ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯑꯔꯅꯥꯞ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯍꯣꯡꯗꯕꯤ ꯁꯣꯐꯥꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯐꯤ ꯍꯣꯡꯗꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯑꯔꯅꯥꯞ ꯉꯛꯂꯞ ꯃꯃꯤꯠ ꯐꯠ ꯄꯥꯡꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯄꯅꯤ꯫ ꯐꯤ ꯍꯣꯡꯗꯣꯛꯎꯔꯣ, ꯉꯁꯥꯏ ꯁꯦꯠꯂꯨꯕ ꯗ꯭ꯔꯦꯁꯇꯣ ꯀꯨꯏꯅ ꯁꯦꯠꯄ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏ ꯐꯥꯎꯗꯨꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯒꯨꯝ ꯉꯛꯄꯁꯨ ꯐꯥꯎꯕꯅꯤ, ꯉꯛꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯔꯧꯔꯝꯒꯅꯤ, ꯊꯥꯖꯕꯤꯔꯣꯏ, ꯍꯦꯟꯅ ꯂꯥꯞꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯅꯤ ꯈꯜꯂꯤꯕꯅꯤ ꯃꯤꯀꯨꯞꯁꯤꯗꯁꯨ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯣꯡꯃꯇꯁꯨ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕ ꯊꯣꯏꯕꯤꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯔꯅꯥꯞ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯕ ꯈꯖꯤꯛ ꯋꯥꯅ ꯊꯣꯛꯂꯤ꯫ ꯑꯔꯅꯥꯞ ꯇꯞꯅ, ꯊꯣꯏꯕꯤ, ꯑꯦꯟꯁꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯤ, ꯊꯣꯡꯒꯠꯄ ꯐꯔꯛ ꯇꯥꯔꯦ, ꯁꯪꯒꯣꯝ ꯁꯥꯍꯜꯂꯛꯄꯅꯦ, ꯆꯤꯅꯤ ꯌꯥꯝꯍꯟꯗꯅ ꯁꯤꯒ ꯑꯣꯏꯅ ꯆꯥꯔꯣ꯫ ꯊꯣꯏꯕꯤ, ꯗ꯭ꯔꯦꯁ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯔꯣ꯫ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯔꯅꯥꯞꯇ ꯁꯨꯛꯂꯛ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯟꯅ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯤꯅ ꯍꯥꯏꯕꯅ ꯇꯥꯗꯦ ꯁꯨꯝ ꯀꯧꯔꯒ ꯂꯩ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯐꯤ ꯍꯣꯡꯉꯔꯣꯏ ꯍꯥꯏꯔꯣ? ꯍꯣꯡꯒꯦ, ꯍꯥꯟꯅ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯔꯅꯥꯞ ꯋꯥꯁꯔꯨꯝꯗ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯅꯥꯏꯠ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯁꯣꯐꯥꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯐꯝꯂꯤ꯫ ꯑꯔꯅꯥꯞꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯁ꯭ꯄꯨꯟꯁꯤꯅ ꯆꯥꯔꯣ꯫ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯆꯥ ꯍꯥꯟꯅ ꯆꯥꯔꯣ, ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯋꯥ ꯉꯥꯡꯂꯛꯑꯅꯨ꯫ ꯏꯉꯥꯎ ꯉꯥꯎꯔꯦ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯑꯔꯅꯥꯞꯅ ꯆꯥꯔꯤꯕꯗꯨ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯔꯅꯥꯞ ꯆꯥꯛ ꯍꯨꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ? ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ꯫ ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯤ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯆꯥꯛꯇꯣ ꯁ꯭ꯄꯨꯟ ꯑꯃ ꯊꯣꯏꯕꯤꯒꯤ ꯆꯨꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯛꯏ꯫ ꯑꯩ ꯆꯥꯔꯤ꯫ ꯍꯪꯒꯣꯏꯕ꯭ꯔꯣ ꯑꯩꯅ ꯆꯥꯔꯨꯕꯒꯦ? ꯅꯪ ꯑꯣꯛꯑꯕ? ꯆꯥꯗꯣꯏꯅꯤ, ꯑꯗꯨꯗꯤ ꯆꯥꯔꯣ꯫ ꯁꯤ ꯆꯥꯛꯇꯨ ꯆꯥꯔꯣ ꯍꯥꯏꯕꯒꯨꯝ ꯊꯣꯏꯕꯤꯗ ꯑꯃꯨꯛꯁꯨ ꯏꯜꯂꯤ꯫ ꯑꯩꯅ ꯆꯥꯎꯔꯒ ꯅꯪ ꯑꯃꯨꯛ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯅꯣ? ꯑꯔꯅꯥꯞ ꯒ꯭ꯌꯥꯟ ꯉꯥꯎꯔꯞ ꯇꯧꯅ, ꯀꯩꯕ? ꯊꯦꯡꯉꯦ ꯆꯥꯔꯣ꯫ ꯍꯪꯒꯣꯏꯕ꯭ꯔꯥ? ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗ ꯆꯥꯛꯇꯨ ꯐꯠ ꯆꯥꯏ꯫ ꯁ꯭ꯄꯨꯟꯗꯨ ꯇꯥꯞ ꯂꯧꯏ꯫ ꯑꯔꯅꯥꯞ ꯉꯛꯅ, ꯀꯩꯗꯧꯔꯦ? ꯆꯥꯝꯊꯣꯛꯂꯛꯀꯦ ꯇꯧꯅꯤ꯫ ꯀꯩꯒꯤ? ꯑꯩꯅ ꯆꯥꯔꯨꯕꯒꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗꯒꯤ ꯁ꯭ꯄꯨꯟꯗꯨ ꯐꯠ ꯂꯧꯏ, ꯆꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯤ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯄꯨꯝꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯑꯉꯛꯄ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯐꯝꯗꯗꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯅ ꯆꯥꯔꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯤ, ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤ꯫ ꯑꯔꯅꯥꯞꯇꯤ ꯊꯣꯏꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯔꯤ꯫ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯄꯣꯊꯥꯔꯣ꯫ ꯊꯣꯏꯕꯤ, ꯋꯥ ꯉꯥꯡꯂꯛꯑꯅꯨꯀꯣ, ꯑꯩ ꯇꯨꯝꯃꯗꯣꯏꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯑꯔꯅꯥꯞ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯕꯦꯗ ꯑꯗꯨꯗ ꯐꯝꯃꯤ꯫ ꯊꯣꯏꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ, ꯄ꯭ꯂꯤꯖ, ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯒꯦꯕ꯫ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩ ꯈꯪꯉꯦꯕ, ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯁꯨ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯆꯅꯩꯅꯕ ꯃꯇꯧꯁꯤ ꯌꯥꯝꯃꯨꯡ ꯀꯔꯤ ꯈꯜꯂꯣ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯍꯜꯂꯨꯕ꯫ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯉꯤꯁꯦ? ꯁꯦꯡꯗꯣꯛꯀꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕ, ꯇꯨꯝꯃꯣ꯫ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯌꯥꯔꯤꯁꯦ? ꯊꯣꯏꯕꯤ ꯈꯪꯂꯥꯎꯒ ꯂꯥꯎꯔꯛꯂꯤ꯫ ꯑꯁ, ꯌꯥꯝ ꯊꯨꯅ ꯇꯨꯝꯃꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯆꯅꯤꯀꯣ, ꯀꯤꯗ ꯇꯧꯅꯨ ꯑꯩ꯫ ꯑꯔꯅꯥꯞ ꯈꯪꯅꯣꯡ ꯅꯣꯛꯅꯤꯡꯂꯛꯂꯤ꯫
ꯊꯩꯕꯤꯒꯤ ꯄꯤꯛꯂꯞ ꯂꯥꯡꯂꯛꯄ ꯏꯁꯧ ꯃꯆꯥꯗꯨꯗ꯫ ꯑꯗꯣ ꯊꯩꯕꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯐꯝꯂꯛꯂꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯑꯔꯅꯥꯞꯇ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ, ꯏ ꯀꯥꯔꯛꯇꯣꯔꯦꯀꯣ꯫ ꯑꯔꯅꯥꯞ ꯅꯣꯛꯃꯤ ꯊꯩꯕꯤꯗ ꯌꯦꯡꯂꯤ꯫ ꯅ꯭ꯌꯨꯁꯤꯗꯕ ꯇꯧꯅꯨ, ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯔꯗꯤ ꯂꯩꯕ ꯀꯩꯗꯧꯒꯦ? ꯇꯨꯃꯤꯟ ꯂꯩꯒꯦ꯫ ꯑꯗꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯕ ꯀꯣ꯫ ꯅꯪꯅ ꯑꯗꯣ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ, ꯌꯥꯔꯕ? ꯈꯪꯉꯦ ꯍꯥꯏꯕ, ꯌꯥꯔꯦꯀꯣ꯫ ꯊꯩꯕꯤ ꯐꯩꯖꯨꯞꯅ ꯃꯁꯥ ꯄꯨꯂꯞ ꯁꯨꯞꯆꯤꯟꯗꯨꯅ ꯐꯠ ꯍꯤꯞꯊꯈ꯭ꯔꯦ ꯑꯔꯅꯥꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯔꯅꯥꯞꯁꯨ ꯅꯣꯛꯐꯦꯠ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯃꯃꯥꯒꯤ ꯃꯃꯤ ꯃꯆꯥꯗ ꯇꯥꯔꯤ꯫ ꯑꯐꯕ ꯃꯅꯝꯃꯒꯤ ꯃꯃꯤ ꯊꯣꯏꯕꯤꯗ ꯇꯥꯔꯤ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯗꯤ ꯃꯥ ꯀꯥꯏꯗꯅ ꯇꯧꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯊꯧꯕꯨ ꯃꯍꯨꯠ ꯁꯤꯟꯍꯟꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝꯕꯥꯜꯂꯣꯟ ꯌꯥꯝꯅ ꯈꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯗꯨꯗ ꯃꯥꯕꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯍꯦꯟꯒꯠꯄꯅꯤ ꯏꯃꯨꯡ ꯑꯗꯨꯅ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯗꯨꯛ ꯃꯅꯝꯅ ꯃꯥꯡꯒꯣꯜ ꯄꯤꯔꯤ꯫ ꯁꯂꯥꯏꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯗꯨꯛ ꯃꯅꯝꯁꯤꯗꯤ꯫ ꯗꯦꯃꯤꯀꯥꯅ ꯂꯛꯁꯃꯤ ꯂꯦꯡꯁꯤꯜꯂꯛꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ, ꯃꯣꯏ ꯁꯪꯈ꯭ꯌꯥ ꯈꯪꯕꯤꯗ꯭ꯔꯤꯕꯣ? ꯈꯪꯉꯤꯗ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ ꯃꯁꯥ ꯏꯄꯥ ꯄꯥꯈꯩ, ꯑꯩꯅ ꯆꯩꯔꯤꯅꯤ, ꯇꯨꯃꯤꯟ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯎꯅ꯫ ꯏꯃꯨꯡꯒꯤ ꯅꯦꯆꯔ ꯃꯆꯥ ꯃꯁꯨꯗ ꯃꯃꯤ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯟ ꯃꯦꯝꯇꯣꯟꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨ ꯎꯔꯦꯗꯅ, ꯂꯥꯏꯔꯖꯔꯁꯨ ꯀꯌꯥꯗ ꯃꯇꯨ ꯅꯥꯟꯅ ꯄꯥꯜꯂꯤꯕ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯂꯟ ꯆꯦꯜꯂꯤꯅꯦ, ꯏꯪ ꯇꯞꯄꯤ, ꯌꯨꯝꯕꯥꯜꯂꯣꯟ ꯍꯩ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯧꯗꯣ ꯌꯥꯝꯅ ꯐꯩꯅ ꯍꯥꯏꯅꯩ ꯃꯣꯏ ꯈꯨꯟꯗꯁꯨ, ꯑꯇꯥꯡꯕ ꯃꯧꯅꯤ ꯃꯇꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ꯫ ꯃꯥ ꯑꯃꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯆꯦꯟꯕꯅꯤꯅ ꯉꯁꯤ ꯃꯆꯟꯅꯨꯄꯤꯁꯤꯗꯁꯨ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤꯕ ꯁꯤꯅꯤ꯫ ꯂꯝꯅ ꯈꯥꯏꯗꯦ ꯂꯋꯥꯏ ꯍꯥꯏꯕꯁꯤ, ꯃꯤꯅ ꯈꯥꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯊꯧꯉꯝꯅ ꯏꯃꯥꯁꯦ, ꯍꯩ ꯍꯧꯒꯠꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯂꯛꯀꯅꯤ, ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯍꯤꯡ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯌꯨꯀꯣ, ꯊꯕꯛꯇ ꯇꯧꯔꯒ ꯂꯩꯒꯅꯨ, ꯅꯁꯥꯗꯣ ꯁꯣꯛꯀꯅꯤ꯫ ꯑꯁ ꯏꯃꯥꯁꯦ, ꯑꯩ ꯈꯪꯉꯤꯕ꯫ ꯊꯣꯏꯕꯤꯅ ꯄꯥꯎꯍꯜ, ꯆꯥ, ꯃꯕꯣꯛ ꯆꯥ, ꯊꯝꯃꯨ ꯏꯇꯩ ꯍꯜꯒꯤꯁꯨ ꯁꯤꯗ ꯊꯝꯖꯔꯝꯃꯣꯔꯥ? ꯍꯣꯏ, ꯁꯤꯗ ꯊꯝꯃꯝꯃꯁꯨ ꯌꯥꯔꯦ꯫ ꯏꯃꯥꯁꯤꯒ ꯄꯥꯎꯒꯗꯤ ꯎꯗꯦ, ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ ꯃꯥꯕꯣ? ꯂꯩꯇꯦ, ꯌꯥꯝ ꯉꯟꯅ ꯆꯠꯈꯤꯕꯅꯤ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤꯅ꯫ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯗꯦꯃꯤꯀꯥ ꯇꯞꯅ꯫ ꯏꯆꯥꯒꯤꯁꯨ ꯃꯧ ꯍꯥꯏꯕ ꯆꯠꯂꯒꯦ ꯍꯌꯦꯡꯗꯤ꯫ ꯊꯧꯉꯝ ꯆꯥꯗꯣ ꯍꯥꯒꯠꯀꯦ ꯇꯧꯏ ꯁꯂꯥꯏꯅ꯫ ꯏꯍꯦ, ꯇꯞꯅ ꯊꯛꯄ ꯌꯥꯗ꯭ꯔꯅꯦ ꯍꯩ? ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯏꯃꯥꯁꯦ꯫ ꯍꯩ, ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯊꯦꯡꯊꯕ ꯆꯨꯝꯗꯦ, ꯍꯌꯦꯡꯃꯛ ꯆꯠꯂꯅꯤꯀꯣ꯫ ꯍꯣ, ꯏꯃꯥꯁꯤꯒ ꯍꯦꯛ ꯂꯨꯍꯣꯡꯉꯣ ꯑꯗꯨꯒ꯫ ꯍꯦꯔꯥ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥ꯫ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯍꯥꯏꯁꯦ ꯏꯃꯥꯁꯤꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ, ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯅꯨꯀꯣ, ꯑꯩꯗꯤꯅꯦ ꯃꯧ ꯍꯥꯏꯕ ꯆꯠꯂꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯊꯧꯉꯝ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯗꯦꯃꯤꯀꯥ ꯅꯣꯛꯂꯗꯨꯅ꯫ ꯃꯁꯤꯗꯤꯕ꯫ ꯁꯂꯥꯏꯅ ꯃꯃꯥ, ꯅꯪꯁꯨ ꯍꯩꯔꯥꯡꯂꯤꯉꯩꯁꯤꯗ ꯌꯨꯔꯥꯡꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯅꯨꯀꯣ꯫ ꯍꯩꯃꯥ, ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣꯅꯦ꯫ ꯐꯥꯒꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯁꯥꯟꯇꯤꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯒꯠꯂꯤ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯒꯠꯄ ꯍꯧꯕꯒ ꯑꯦꯂꯤꯅꯥ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯩ ꯊꯣꯡꯉꯒꯦ꯫ ꯌꯥꯔꯦꯗ, ꯅꯦꯅꯦ ꯁꯨꯝ ꯇꯧꯔꯒꯦ꯫ ꯑꯦꯂꯤꯅꯥ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯁꯥꯟꯇꯤꯕꯨ ꯐꯠ ꯏꯟꯊꯣꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯔꯅꯥꯞ ꯉꯁꯤ ꯊꯕꯛ ꯆꯠꯇꯦ, ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯅ ꯊꯣꯡꯕ ꯑꯔꯅꯥꯞ ꯆꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯥꯒꯗꯕ ꯑꯣꯏꯕꯅ ꯃꯥꯅ ꯅꯝꯗꯅ ꯊꯣꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯥꯟꯇꯤꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯅꯥꯀꯟꯗꯨꯗ ꯊꯩꯗꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯟꯁꯥꯡꯗ ꯊꯣꯡꯂꯤ꯫ ꯊꯥꯛꯂꯤꯕ ꯃꯆꯜ ꯃꯌꯥꯝꯗꯨ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯅ ꯊꯥꯛꯂꯤ꯫ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨ ꯁ꯭ꯄꯨꯟꯅ ꯆꯥꯡ ꯌꯦꯡꯂꯒ ꯍꯥꯞꯇꯕꯤ
ꯀꯟꯇꯦꯅꯔꯗꯨꯗꯒꯤ ꯖꯔ ꯖꯔ ꯍꯩꯖꯤꯜꯂꯤ꯫ ꯁꯥꯟꯇꯤ ꯉꯛꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯅꯥꯝ ꯆꯥꯕ ꯉꯝꯂꯔꯣꯏꯅꯦ꯫ ꯃꯤ ꯁꯤꯟꯅꯔꯅꯤ꯫ ꯀꯔꯤ ꯌꯦꯟꯁꯥꯡ ꯈꯨꯊꯣꯡꯅꯣ?" ꯑꯦꯂꯤꯅꯥ ꯁꯥꯟꯇꯤꯗ ꯄꯩꯅ ꯌꯦꯡꯂꯗꯨꯅ "ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ? ꯃꯤꯅꯥꯏꯅ ꯃꯄꯨꯗ ꯑꯣꯟꯈꯠꯂꯒ ꯉꯥꯡꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯒꯦ? ꯍꯥꯏ, ꯅꯪ ꯏꯈꯥꯒꯤ ꯑꯉꯥꯡꯅꯤꯅꯦ꯫ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯏꯒꯠꯇꯅ ꯉꯥꯡꯒꯅꯨ꯫ ꯅꯆꯠꯇꯨꯅ ꯉꯥꯡꯕꯅꯤ ꯃꯨꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ꯫ ꯃꯧꯅꯥꯎꯗꯨꯒ ꯆꯥꯟꯅꯔꯦꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯗꯣ ꯑꯩ ꯈꯪꯉꯣꯏꯁꯤꯔꯣ? ꯉꯁꯤꯒꯤ ꯌꯦꯟꯁꯥꯡ ꯅꯪꯅ ꯊꯣꯡꯉꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯑꯩꯅ ꯇꯧꯔꯛꯄ ꯀꯨꯝꯍꯩꯗꯣ ꯅꯪ ꯌꯨꯝꯁꯤꯗꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯣ꯫ ꯃꯤꯅꯥꯏꯁꯤꯗꯤ꯫ ꯁꯥꯟꯇꯤ ꯊꯃꯣꯏ ꯁꯥꯊꯤꯅ ꯁꯣꯛꯂꯤ꯫ ꯃꯆꯥꯒꯨꯝꯕ ꯑꯉꯥꯡ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯗꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯅꯥꯀꯟꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯀꯞꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯇꯩ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯊꯤꯗꯨꯅ ꯇꯧꯔꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯦꯟꯁꯥꯡꯗꯨ꯫ ꯑꯦꯂꯤꯅꯥ ꯅꯣꯛꯐꯦꯠ ꯁꯥꯟꯇꯤꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯔꯛꯂꯒ ꯑꯦꯄꯜ ꯆꯥꯗꯨꯅ ꯀꯤꯆꯟꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯁꯨ ꯌꯨꯝꯗ ꯊꯕꯛ ꯑꯌꯥꯝꯕ ꯑꯃꯒ ꯁꯤꯟꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯦꯞꯇꯣꯞꯇꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯔꯅꯥꯞꯅ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯁꯨꯗꯣꯛꯂꯤꯕꯅꯤ꯫ ꯂꯣꯏꯔꯒ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯍꯥꯟꯅꯒꯨꯝ ꯑꯔꯅꯥꯞ ꯃꯆꯤ-ꯂꯦꯡꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯝꯃꯤ, ꯑꯗꯨꯁꯨ ꯆꯥꯔꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯗꯨ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯎꯟ ꯇꯥꯔꯦ ꯏꯪꯕꯅ꯫ "ꯑꯣꯈꯥꯛ ꯆꯤꯟꯈ꯭ꯔꯕꯣꯏꯔꯦ?" ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯥꯍꯜꯂꯛꯑꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯕ? ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒꯦ." "ꯆꯥꯛꯇꯤ ꯋꯥꯠꯂꯤ, ꯏꯟꯁꯥꯡ ꯊꯣꯡꯂꯨꯈꯤꯒꯦ." "ꯀꯩꯅꯣ, ꯅꯦꯅꯦꯅ ꯊꯣꯡꯗ꯭ꯔꯣ?" "ꯑꯩꯅ ꯊꯣꯡꯉꯗꯣꯏꯅꯦ." "ꯅꯦꯅꯦꯗꯤ?" "ꯆꯥ ꯍꯥꯟꯅ ꯊꯛꯑꯣꯀꯣ, ꯌꯥꯝ ꯀꯣꯊꯗꯅ ꯍꯪꯂꯅꯨ." ꯊꯣꯏꯕꯤꯗꯨ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ "ꯀꯩꯅꯣ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯁꯤꯕꯣ?" ꯊꯣꯏꯕꯤꯅ ꯀꯤꯆꯟ ꯆꯪꯂꯛꯄꯗ ꯁꯥꯟꯇꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯆꯥꯛ ꯊꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯂꯤꯅꯥ ꯐꯝꯂꯤꯕ ꯑꯗꯨꯁꯨ ꯃꯥ ꯑꯣꯏ꯫ "ꯅꯦꯅꯦ, ꯆꯥꯛ ꯊꯤꯔꯗꯣꯏꯔꯣ?" "ꯍꯣꯏ, ꯊꯤꯔꯒꯦ." "ꯉꯥꯏꯈꯣ, ꯊꯤꯔꯨꯈꯤꯅꯨ." ꯁꯥꯟꯇꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯆꯥꯗꯨ ꯁꯥꯍꯜꯂꯤ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯀꯣꯟ ꯑꯗꯨ ꯃꯈꯨꯝ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯀꯣꯟꯗꯨꯒ ꯀꯔꯤꯒ ꯄꯨꯟꯅ ꯗꯁꯕꯤꯟꯗ ꯄꯣꯞ ꯊꯥꯗꯈꯤ꯫ ꯁꯥꯟꯇꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤ꯫ ꯑꯦꯂꯤꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯉꯛꯅ ꯌꯦꯡꯉꯤ꯫ "ꯌꯥꯝꯕꯨꯡꯒꯤ ꯆꯥ ꯄꯤꯔꯨꯈꯤꯒꯦ꯫ ꯅꯦꯅꯦ, ꯑꯦꯟꯁꯥꯡ ꯁꯦꯝꯕꯤꯔꯝꯃꯣ." ꯊꯣꯡꯒꯗꯕ ꯑꯦꯟꯁꯥꯡꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯁꯥꯟꯇꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯣꯡ ꯍꯥꯗ ꯑꯔꯅꯥꯞꯀꯤ ꯆꯥꯗꯨ ꯄꯨꯗꯨꯅ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫